ꯅꯥꯎꯆꯥꯗꯨꯕꯨ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯃꯥꯕꯨ? ꯑꯩ ꯅꯥꯎꯆꯥ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕ? ꯍꯧꯒꯠꯂꯣ. ꯅꯪꯒꯟ ꯇꯔꯄꯣꯟꯒꯤ ꯏꯁꯣꯞ ꯃꯦꯂꯥ ꯇꯧꯕꯒꯤ ꯁꯤꯡ ꯂꯩꯇꯦꯅ ꯇꯧꯔꯤ. ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯏꯖꯦꯟ ꯇꯧꯕ ꯅꯪꯕꯨ ꯈꯤꯇꯪ ꯍꯣꯟꯇꯣꯛ ꯍꯣꯟꯖꯤꯟ ꯌꯥꯔꯣꯏꯗ꯭ꯔꯅꯦ? ꯍꯥꯏ ꯃꯈꯣꯏꯗꯤ ꯁꯨꯡꯇꯥ ꯇꯥꯕꯤꯗꯕ꯭ꯔꯣ ꯃꯃꯥ? ꯑꯗꯨ ꯗ꯭ꯔꯤꯁꯗꯣꯟꯒꯤꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯝꯅ ꯅꯧꯊꯔꯒ ꯏꯃꯥ ꯀꯤꯕꯉ ꯗ꯭ꯔꯤꯁꯗꯣꯟ ꯂꯪꯃꯟ ꯇꯔꯕꯣꯜ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯕ. ꯅꯪꯅ ꯍꯧꯖꯤꯛꯐꯥꯎꯕ ꯌꯨꯝ ꯄꯥꯜꯂꯣꯟ ꯄꯥꯟꯗ꯭ꯔꯤꯕꯁꯤ ꯏꯕꯨꯡꯉꯣ. ꯅꯪꯒꯤ ꯇꯥꯇꯣꯟꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯦꯅ? ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯆꯤꯡꯊꯔꯤꯕ ꯄꯤꯔꯪ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯂꯥꯏꯖꯩꯁꯤꯡ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ. ꯁꯣꯝꯒꯤ ꯉꯥꯅꯨꯁꯤꯕꯨ ꯀꯃꯥꯏ ꯀꯔꯤ ꯃꯆꯤꯟꯖꯥꯛꯅꯣ ꯄꯤꯖꯕꯤꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏꯒꯤ ꯀꯕꯅꯥꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯟꯗꯦꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯐꯨꯁꯤꯡ ꯃꯈꯜ ꯁꯨꯅ ꯇꯣꯠꯂꯒ ꯌꯥꯝ ꯍꯥꯎꯅ ꯊꯨꯝꯅ ꯄꯤꯖꯕ ꯃꯆꯤꯟꯖꯥꯛ. ꯃꯁꯤ ꯆꯥꯔꯒ ꯃꯣꯏꯅ ꯍꯣꯔꯦꯟ ꯇꯪꯗꯨ ꯂꯩꯇꯥꯔꯒ ꯃꯣꯏꯅ ꯀꯣꯛꯊꯔꯛꯄ ꯃꯔꯨꯝꯁꯦ, ꯃꯔꯨꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯝꯇ ꯈꯥꯏꯕꯤꯌꯨ ꯇꯧꯔꯦ. ꯑꯝꯇ ꯈꯥꯏꯕꯤꯌꯔ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯀꯔꯤꯗꯧꯕꯒꯤ ꯈꯥꯏꯗꯣꯏꯅꯣ? ꯈꯥꯏꯔꯤꯉꯩꯗ ꯑꯁ ꯆꯥꯟꯕꯤꯔꯒꯗꯤꯅ ꯈꯣꯡ ꯄꯥꯏꯗꯦ ꯑꯗꯨꯒ ꯈꯥꯡꯒ ꯈꯣꯏꯔꯝꯃꯒ. ꯃꯔꯨꯝ ꯀꯌꯥ ꯀꯣꯏ ꯉꯥꯅꯨ ꯑꯃꯅ ꯅꯣꯡꯃꯗ? ꯉꯥꯅꯨ ꯑꯃꯅ ꯀꯣꯛꯄꯁꯦ ꯃꯔꯨꯝ ꯑꯃꯈꯛꯇꯅꯤ. ꯑꯗꯨꯒ ꯉꯥꯅꯨ ꯑꯩꯈꯣꯏ 150ꯁꯤꯡ ꯀꯣꯛꯊꯔꯛꯄꯁꯤꯗꯗꯤ 150ꯗꯤ ꯑꯗꯨꯝ ꯐꯪꯉꯤ. ꯀꯣꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ. ꯑꯗꯨꯒ 150ꯁꯤꯗꯤ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯅꯣꯡꯃꯗ ꯃꯔꯨꯝꯁꯦ. ꯑꯗ ꯃꯔꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯣꯝꯗ ꯂꯩꯖꯔꯤꯕ ꯉꯥꯅꯨ ꯑꯁꯤ ꯃꯨꯛꯁꯟ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯉꯥꯅꯨ ꯑꯣꯏꯕꯅꯤ. ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯔꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ. ꯑꯗꯨꯒ ꯁꯣꯝ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯉꯥꯅꯨ ꯑꯁꯦꯡꯕ. ꯃꯩꯇꯩ ꯉꯥꯅꯨꯁꯤꯒꯤ ꯃꯔꯨꯝꯁꯦ ꯃꯁꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯌꯥꯝ ꯇꯥꯡꯅ ꯊꯦꯡꯅꯔꯛꯄ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯀꯥꯟꯗ ꯌꯥꯝ ꯍꯔꯥꯎꯕ. ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯩꯖꯕꯅꯤ. ꯅꯣꯡꯃꯗ ꯃꯔꯨꯝ 2-3 ꯀꯣꯛꯄ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯗꯤ? ꯐꯥꯏꯕꯣꯛ ꯀꯣꯛꯄꯁꯨ ꯌꯥꯎꯏ. ꯃꯔꯨꯝꯁꯦ? ꯃꯔꯨꯝꯁꯦ 2 ꯁꯝꯅꯔꯒ ꯀꯣꯛꯄꯒꯥꯏꯁꯨ ꯌꯥꯎꯋꯦ. ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯨ ꯐꯖꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯦꯠꯄꯁꯦ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯆꯤꯡꯁꯤꯟꯈꯤꯕꯖꯥꯠꯅꯦ. ꯑꯗꯒꯤ ꯃꯔꯨꯝ 2ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯌꯔꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ. ꯑꯩꯈꯣꯏ ꯄꯦꯇꯛ ꯇꯧꯔꯒ 2ꯁꯦ ꯁꯝꯅꯔꯒ ꯍꯦꯛ ꯊꯣꯛꯂꯛꯄꯖꯥꯠꯅꯦ. ꯑꯩꯅ ꯂꯩꯖꯔꯤꯕ ꯉꯥꯅꯨ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯔꯤꯕ ꯁꯨꯃꯥꯏꯅ ꯅꯈꯣꯏꯅꯁꯨ ꯂꯣꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯝꯗꯝ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯎꯈꯠꯀꯅꯤꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯥ ꯂꯩꯖꯩ. ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯖꯔꯤꯕ ꯁꯤꯒꯤ ꯁꯨꯝꯀꯪꯒꯤꯗ ꯑꯃꯈꯛꯇꯅꯤ ꯊꯥꯖꯔꯤꯕ ꯑꯁꯦ. ꯉꯁꯥꯏ ꯃꯣꯔꯅꯤꯡꯗ ꯑꯩꯅ ꯇꯥꯠ ꯑꯃꯒ ꯊꯥꯈ꯭ꯔꯕꯅꯤ. 2ꯔꯛ ꯁꯨꯔꯦ ꯊꯥꯔꯤꯁꯦ.
ꯑꯗꯨꯅ ꯃꯇꯤꯛꯁꯤꯡꯗꯨ ꯌꯦꯡꯕꯤꯌꯨ ꯃꯇꯤꯛꯁꯤꯡꯁꯦ ꯂꯣꯏꯅ ꯃꯣꯏ ꯄꯦꯠꯇꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯄꯥꯝꯕꯁꯦ ꯏꯁꯤꯡ ꯄꯥꯝꯃꯦ Ising sok po ya natin. Ay, nausa nemazing asbi saksu gai zikra thonggadran khali nan khiga ngasigadi imamana ma ngasigadi nemse demhindi kum sanpa sanin dino hugu yew aigi fes aigi hugu figure antu masu tarangane n khala Smong pro tayo. Pwede ginumay ba? Miss nang inati ang kagtong panggil nila. Nang ganung sinay ba ni Pida? At sumutang kusinaw ko na siya. Sumawa siya ang Wari. Ado po sando talaga din. Ima na sumisatong pitong masumtaw talaga din. Ima siya. Ano? At sumutang talaga. Nangganong siniribong bida, isinilabay natin. Aduh, ay sumangat. Pusulagti, saok siya. Aduh, ay ginapintong ba? Taroy itong mag-imawdo, ang hindi yung pain ay kali. Aduh, nanggi halas eh. Nanggi tatong hindi kolas eh. Aduh, ay, napira masuk tiusunti masuk pasang matang lay ko adra po nang nahus pa yung palon pa andres mo nang gitatong gitaboy na kay parong na nang kagina ha nilu ani di kasintere pirang asa arrivente laisi sinati ko yung atong matang yung palon nasi lang bunyi terpol hari itu. Ay, naksa. Nang tato ngasih di punga si itataan. Ino danau begini. Karino kang di matam pura-pura kena. Nam kay di ko ibis sukses indal. Ngasih di koi guys ni isa guys unaning. Gusto matata yung mau sira na sekali asase mangan madiadri ko yung aduh nang itatun ningut tungong matam na nang ibawi sa kilasam tutakigan haida asom dalay kan haida nang pam da brani mo hai tari bra karita pi kada ba inaw palay si sang tulolo Amerika gi oige oiro France gi oige oiro natragana anyway nang apam hekta hawno ge kislo sago miyaw kadro langman terpol hay na alam nisam na terpol kanal leido koy punung singa makoy gidam tani hay na Pida tahu rigis mama ko hindi sungta tabi da bro mama aduh Dusdon gini haitar gdi mam na ko nautar imaki yung Dusdon laman tarvol asibukaram tau siya no hek tahawi ba yay me ko indun karim tu sabi da Mama, misang mikay na ninang si tambay bisti mama madudi darmagiwang maran kansay mama yay ma karigong matamdama